John makhoi ni ki matau do ngihak hilamaga tuminna chatkh Panthoi nai Pari nang hauji pau sauba phakiro hairo Pari nogle Aidi sauba phare na ngasaina yam kanna sauning nu bai waju nateda khambal paibdo masi ora male nang na ya do higatana la di faba thamoi seng nu sirba kobunina aidi ngihak saurure aduna ne ado zona amuk aise pukchel pe en hakini aduna maga dum lakminauda hana mana nangonda hope kharaga charamido aduda kitang sauning baneba ado zonda di hainu ko aina sumaina haina mu ma mu nungai kiroiba farese ado class ta sang na batawrs aisu sabu waroba kaisu lektreba Panthoina mana lereme nang sidi baharaga makhoi ni pun class ta lame class ta changi mamana bi sangitan haujik ta sauna kitani ne bani bo parine kayam kuina bu sauna ni haige wa saiduna noktu na leringe John bai pare Panthoi se ngasai di nang uni khanbada harau bana loikhraban Panthoi na nangbu nuksi jabasidi karida hanglurani mangondaga saubinu ko parina kaidau bai sauduino bai na su asukwana senabi risidi John magi wakhalda senani haudong lamoibana bebet macha charamdagi tatni di khangdri harga nokphe tawje oja change class torme class loiraba matungda John amati Panthoi makhoi ani pun haminarame John Panthoi dai Panthoi nang thongan de changkhro ai imanaba amta unarukige Panthoi su hoi harga change asumna matamdi lepa leitabana tha khara hokirame nongma ayuk ama pari na Panthoi da phone tawrame Panthoi ai numit kharani di college la roi somda aikhoi yum sabagi thaba khara chile adugini ado aikhoi yum hek saba loibaga nang aikhoi da thamla dun Panthoi ne is aidi matam yam watli ko hoi phare dudi thabak chilladi kamdawni thabak komna kanda lao dudi pari sukumai hoi ado ai laktre na nang namin anaga do soibadi haroi ko John da ai laktrasu pumnamak loina sena halibani ko masi nang kaunu ko Panthoi ne hoi ba ai bu ngasi phau kari phataba tawrage parina kaisubuti tawdida ado sum haibanida pari adudi ai phone thamage hoi thamo asum haina duna makhoi ani phone adu thamnakre parina mu John da phone tore John su phone paire parina bye ai handakti college madam khara la aroi aduna Panthoi je khara senabiu ai laktrasu John hoida ai lering ai gi kai gi nang nuwa doino ai gi su marup ne na khalibne John phare dudi bai nang su phone thamo ai su somda thabak ama tawri pari su hoi haraga phone ado thame phone ado hek thamkibaga John kari tawsiga haiduna wakal sanaba hore John Panthoi ki kata change Panthoi irujarubagi masam thadoktuna dress loisilame John na tungdagi Panthoi da kaure Panthoi khangaga onthore Panthoi ne kaino changake hairu အိမ်ငုံတဟန်ဟိုင်ရူရတော့ဂျွန်ယမ်လန်ဇဒဘဆာရဂ
ꯑꯣ ꯁꯣꯔꯤ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯁꯟꯗꯦꯅꯤ ꯑꯗꯨꯅ ꯕꯖꯥꯔꯗ ꯆꯠꯂꯨꯖꯦꯅ ꯍꯥꯏꯒꯦꯅ ꯇꯧꯕꯅꯤ ꯑꯩꯒꯤ ꯐꯣꯟꯗꯣ ꯀꯥꯗ ꯂꯩꯍꯧꯔꯕ ꯑꯗꯨꯗ ꯑꯩ ꯁꯨꯝ ꯆꯪꯉꯛꯑꯕ ꯑꯗꯣ ꯅꯪ ꯁꯥꯎꯅꯨꯀꯣ ꯑꯩ ꯊꯣꯛꯈ꯭ꯔꯒꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ ꯄꯥꯟꯊꯣꯏꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯂꯩꯍꯧꯔꯦ ꯄꯥꯟꯊꯣꯏ ꯃꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯂꯝꯃꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩꯁꯨ ꯊꯣꯡꯁꯦ ꯊꯤꯡꯖꯤꯜꯍꯧꯗ꯭ꯔꯦ ꯑꯩꯒꯤ ꯇꯨꯡꯗ ꯂꯩꯔꯝꯕꯗꯨꯗ ꯈꯪꯉꯨꯔꯦ ꯄꯥꯟꯊꯣꯏ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯆꯦꯛꯁꯤꯟꯈꯤꯗ꯭ꯔꯦꯗꯀꯣ ꯋꯥꯁꯦ ꯍꯥꯏꯔꯒ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯖꯩ ꯄꯥꯟꯊꯣꯏ ꯐꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯑꯦ ꯖꯣꯟꯒꯤ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯁꯨꯝ ꯂꯥꯛꯑꯝꯃꯦ ꯁꯨꯝ ꯂꯥꯛꯄꯅ ꯒꯥꯔꯤ ꯑꯗꯣ ꯊꯧꯔꯝꯕꯗꯒꯤ ꯂꯦꯞꯈ꯭ꯔꯦ ꯄꯥꯟꯊꯣꯏꯅ ꯀꯩꯗꯧꯔꯒꯦ ꯖꯣꯟ ꯈꯪꯗꯦꯗ ꯃꯊꯟꯇ ꯃꯨꯠꯈ꯭ꯔꯦꯅꯦ ꯑꯝꯇ ꯉꯥꯏꯈꯣ ꯑꯩ ꯑꯝꯇ ꯌꯦꯡꯈꯤꯒꯦꯀꯣ ꯖꯣꯟꯅ ꯑꯁ ꯗꯥꯎꯗꯤꯕꯀꯣ ꯁ꯭ꯋꯥꯏꯗꯗꯤ ꯂꯝꯃꯥꯡꯅꯤꯅ ꯋꯥꯛꯁꯣꯞꯁꯨ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ ꯀꯃꯥꯏ ꯇꯧꯅꯤ ꯃꯇꯦꯛ ꯑꯃ ꯏꯜꯂꯒ ꯆꯠꯂꯁꯤ ꯑꯁ꯭ꯋꯥꯏꯗ ꯋꯥꯛꯁꯣꯞ ꯑꯃ ꯂꯩꯕꯅꯤ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤꯗꯨ ꯃꯇꯦꯛ ꯑꯃ ꯏꯜꯂꯒ ꯂꯥꯛꯄ ꯍꯧꯔꯦ ꯈꯤꯇꯪ ꯂꯥꯛꯄꯒ ꯅꯨꯄꯥ ꯈꯔ ꯂꯩꯔꯝꯃꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯖꯣꯟꯕꯨ ꯃꯃꯤꯠ ꯄꯨꯟꯁꯤꯟꯗꯨꯅ ꯃꯈꯨꯠ ꯄꯨꯜꯂꯒ ꯊꯝꯈ꯭ꯔꯦ ꯖꯣꯟ ꯍꯥꯏ ꯀꯩꯅꯣ ꯅꯣꯏꯅ ꯇꯧꯔꯤꯁꯦ ꯍꯥ ꯅꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯀꯔꯤ ꯄꯥꯝꯕꯅꯣ ꯍꯥꯏꯔꯣ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯦ ꯅꯈꯣꯏ ꯑꯅꯤ ꯉꯁꯤꯗꯤ ꯌꯨꯝꯗ ꯍꯟꯕ ꯌꯥꯔꯣꯏ ꯖꯣꯟꯅ ꯀꯔꯤ ꯃꯔꯝꯒꯤ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯦ ꯃꯔꯝ ꯍꯪꯒꯅꯨ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯁꯨꯝ ꯇꯧꯗꯨꯅ ꯖꯣꯟꯕꯨ ꯄꯨꯟꯁꯤꯟꯅꯔꯝꯃꯤ ꯇꯁꯦꯡꯕꯗꯤ ꯊꯣꯛꯂꯤꯕ ꯄꯨꯝꯅꯃꯛ ꯖꯣꯟꯅ ꯁꯤꯜꯂꯤꯕ ꯉꯥꯛꯇꯅꯤ ꯄꯥꯟꯊꯣꯏꯅ ꯑꯩꯈꯣꯏꯅ ꯀꯔꯤ ꯂꯥꯟꯈ꯭ꯔꯕꯒꯦ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩꯈꯣꯏꯕꯨ ꯐꯥꯔꯤꯕꯒꯤ ꯃꯔꯝꯗꯣ ꯑꯃꯨꯛꯇꯗꯤ ꯍꯥꯏꯕꯤꯌꯨ ꯃꯈꯣꯏ ꯀꯔꯤꯝꯇ ꯈꯨꯝꯂꯝꯗꯦ ꯕꯦꯟ ꯑꯃꯗ ꯄꯥꯟꯊꯣꯏ ꯑꯃꯗꯤ ꯖꯣꯟ ꯄꯨꯈꯤꯔꯝꯃꯤ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯑꯦ ꯄꯥꯟꯊꯣꯏ ꯌꯥꯝ ꯀꯞꯂꯝꯃꯤ ꯖꯣꯟ ꯅꯣꯛꯑ ꯀꯥꯏꯔꯦ ꯀꯞꯀꯅꯨ ꯄꯥꯟꯊꯣꯏ ꯉꯁꯤꯗꯤ ꯅꯪꯕꯨ ꯀꯅꯥꯅ ꯀꯟꯒꯅꯤ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯄꯥꯟꯊꯣꯏꯅ ꯖꯣꯟ ꯅꯪꯕꯨ ꯑꯩꯅ ꯃꯔꯨꯞꯃꯛꯅꯤ ꯈꯜꯂꯨꯕꯒꯤ ꯃꯍꯩꯅ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯁꯦ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯂꯧꯅꯝ ꯆꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯈꯜꯂꯨꯗꯦ ꯑꯗꯨꯒ ꯅꯪꯗꯤ ꯖꯣꯟꯅ ꯃꯔꯛ ꯊꯠꯂꯦ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯔꯦ ꯅꯪꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯈꯤ ꯌꯥꯕꯤꯈꯤꯗꯦ ꯑꯩꯅ ꯈꯟꯈꯤ ꯅꯪꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯂꯧꯒꯅꯤ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯋꯥꯈꯜ ꯑꯁꯤ ꯈꯟꯈꯤꯕꯅ ꯑꯩꯅ ꯅꯪꯕु ꯐꯤꯕꯝ ꯑꯁꯤꯗ ꯇꯥꯔꯛꯅꯕ ꯁꯤꯜꯂꯤꯕꯅꯤ ꯄꯥꯟꯊꯣꯏꯅ ꯑꯁꯨꯛ ꯐꯠꯇꯕ ꯋꯥꯈꯜ ꯑꯩ ꯅꯪꯕꯨ ꯇꯨꯀꯠꯆꯩ ꯍꯥꯏꯔꯒ ꯃꯃꯥꯏꯗ ꯇꯤꯟꯅ ꯁꯤꯠꯆꯜꯂꯤ ꯖꯣꯟꯅ ꯄꯥꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯦ ꯄꯥꯟꯊꯣꯏ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯀꯅꯨ ꯖꯣꯟ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯑꯩꯒꯤ ꯏꯖꯠꯇꯗꯤ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯃꯤ ꯖꯣꯟ ꯅꯣꯛꯂꯒ ꯅꯪꯕꯨ ꯑꯩꯒꯤ ꯅꯣꯡꯃꯇ ꯑꯣꯏꯔꯁꯨ ꯑꯣꯏꯒꯅꯤ ꯃꯁꯦ ꯑꯩꯒꯤ ꯋꯥꯁꯛꯅꯤ ꯖꯣꯟ ꯄꯥꯟꯊꯣꯏꯒꯤ ꯃꯁꯥ ꯊꯦꯡꯕ ꯍꯧꯔꯦ ꯄꯥꯟꯊꯣꯏ मागी इज्जत मांगलनी खनबदा याम कपसे अदुबु उपाय लेकिदे नुपागी पांगलना हेनखिबना पांथोय की हक्सांग सोकपा हौरकलमे पांथोय मागी इज्जत मांगलनी खनबदा यामना कपचरमे जॉन नंग अदुमना तौगनु जॉन नंग अदुमाइना तौगनु जॉन पांथोय की इज्जत लौखिरमे जॉन लाकपा सुंदर सनाथोय मदी तरुण मखोइबु कौसिन्दुना मखोइ मरीनसु पांथोय की इज्जत लौखिरमे पांथोय उपाय लेतना पारीबु निसिंदुना कपचरी सोमदना पारीना पांथोयदा फोन तौरमे अदुबु फोनदुदी ओप्ता लेरमे पारीसु थबक खरा चिनबगा का हेंजना खंजलुबति तौदि मै यावदबगी ओइरमगनीना खलमे
ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯨꯡ ꯄꯥꯟꯊꯣꯏ ꯍꯟꯖꯤꯜꯂꯛꯇꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯔꯛꯂꯦ꯫ ꯇꯣꯝꯕ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯥꯅ ꯍꯟꯖꯤꯜꯂꯛꯇꯕ ꯅꯨꯃꯤꯠꯇꯒꯤ ꯖꯣꯟꯁꯨ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯖꯣꯟꯒꯤ ꯃꯄꯥ ꯆꯥꯎꯊꯣꯏꯗꯤ ꯌꯨꯝꯗ ꯀꯌꯥ ꯂꯩꯒꯟꯗꯦ, ꯑꯗꯨꯅ ꯃꯆꯥꯒꯤ ꯂꯝꯆꯠ ꯈꯪꯂꯝꯗꯦ꯫ ꯁꯣꯝꯗꯅ ꯖꯣꯟ ꯄꯥꯔꯤꯗ ꯐꯣꯟ ꯇꯧꯔꯦ꯫ ꯄꯥꯔꯤꯅ ꯍꯜꯂꯣ ꯚꯥꯏ, ꯀꯩꯗꯧꯔꯒꯦ? ꯖꯣꯟꯅ ꯊꯋꯥꯏ ꯌꯥꯝ ꯋꯥꯕ ꯁꯥꯔꯒ ꯄꯥꯔꯤꯗ ꯍꯥꯏꯔꯦ, ꯚꯥꯏ ꯄꯥꯔꯤ, ꯄꯥꯟꯊꯣꯏꯗꯣ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯈꯔꯅ ꯐꯥꯔꯒ ꯄꯨꯈ꯭ꯔꯦ꯫ ꯅꯪ ꯑꯝꯇ ꯂꯥꯛꯑꯣ, ꯑꯩꯁꯨ ꯂꯥꯛꯀꯦ, 이반이 ꯃꯐꯝꯗꯨꯗ ꯊꯦꯡꯅꯔꯁꯦ꯫ ꯄꯥꯔꯤꯅ ꯍꯥ ꯀꯃꯥꯏꯅ? ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇꯕ? ꯖꯣꯟꯅ ꯍꯩꯁꯤꯡꯅ ꯈꯨꯝꯂꯛꯑꯦ, ꯑꯩꯁꯨ ꯈꯪꯗꯦ, ꯍꯧꯖꯤꯛꯇ ꯈꯪꯕꯅꯦ, ꯄꯥꯟꯊꯣꯏꯒꯤ ꯐꯣꯟꯗꯒꯤ ꯐꯣꯟ ꯇꯧꯔꯛꯇꯅ꯫ ꯚꯥꯏ, ꯊꯕꯛꯁꯦ ꯄꯟꯊꯕ ꯆꯨꯝꯗ꯭ꯔꯦ, ꯅꯪ ꯂꯥꯛꯑꯣ꯫ ꯖꯣꯟ ꯑꯃꯗꯤ ꯄꯥꯔꯤ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨ ꯍꯥꯏꯅꯔꯦ꯫ ꯄꯥꯔꯤꯁꯨ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯂꯥꯛꯅꯕ ꯇꯧꯔꯒꯦ ꯍꯥꯏꯔꯒ ꯄꯥꯔꯤꯗꯣ ꯐꯣꯟ ꯊꯝꯈ꯭ꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯄꯥꯟꯊꯣꯏ ꯇꯥꯔꯤꯕꯅꯤ꯫ ꯄꯥꯟꯊꯣꯏꯅ ꯅꯪ ꯑꯣꯏꯗꯕ ꯀꯌꯥ ꯍꯥꯏꯖꯤꯟꯗꯨꯅ ꯃꯥꯕꯨꯁꯨ ꯅꯪꯅ ꯍꯥꯠꯅꯕ ꯊꯧꯔꯥꯡꯂꯤ꯫ ꯅꯪꯃꯨꯛ ꯐꯠꯇꯕ ꯑꯩ ꯊꯦꯡꯅꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯁꯤꯈꯤꯕ ꯊꯣꯛꯂꯕꯁꯨ ꯅꯣꯏꯕꯨꯗꯤ ꯑꯩꯅ ꯂꯦꯝꯅ ꯑꯃꯠꯇ ꯊꯥꯔꯣꯏ꯫ ꯅꯪꯕꯨ ꯑꯩꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯃꯟ ꯈꯨꯝꯒꯅꯤ꯫ ꯖꯣꯟꯅ ꯁꯤꯗꯧ ꯀꯨꯏꯗ꯭ꯔꯕ ꯅꯪꯅꯁꯨ ꯊꯧꯅꯥ ꯐꯕ ꯁꯥꯏꯅꯦ꯫ ꯁꯤꯈꯤꯕ ꯀꯅꯥꯒꯤ ꯊꯋꯥꯏ ꯂꯥꯛꯇꯨꯅ ꯂꯃꯟ ꯈꯨꯝꯕ ꯅꯪ ꯇꯥꯈ꯭ꯔꯕꯣ ꯍꯥꯏꯔꯒ ꯃꯈꯣꯏ ꯃꯉꯥ ꯄꯨꯟꯅ ꯌꯥꯝ ꯎꯁꯤꯠꯇꯅ ꯅꯣꯛꯂꯝꯃꯤ꯫ ꯄꯥꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯦ꯫ ꯄꯥꯔꯤꯕꯨ ꯅꯨꯄꯥ ꯑꯃꯅ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯈꯔ ꯆꯠꯂꯒ ꯄꯥꯔꯤ ꯅꯨꯄꯥ ꯈꯔ ꯑꯃꯨꯛ ꯊꯦꯡꯅꯔꯦ꯫ ꯅꯨꯄꯥ ꯑꯃꯅ ꯀꯧꯔꯦ, ꯑꯣꯏ ꯄꯥꯔꯤ, ꯁꯣꯝꯗ꯫ ꯄꯥꯔꯤ ꯐꯠ ꯂꯩꯊꯣꯛꯑ ꯌꯦꯡꯉꯦ꯫ ꯄꯥꯔꯤꯒꯤ ꯇꯨꯡꯗ ꯅꯨꯄꯥ ꯑꯃꯅ ꯆꯩ ꯑꯃꯅ ꯄꯥꯔꯤꯒꯤ ꯃꯀꯣꯛꯇ ꯊꯣꯝꯃꯛꯑꯦ꯫ ꯄꯥꯔꯤ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯃꯥꯡꯉꯒ ꯂꯩꯃꯥꯏꯗ ꯇꯥꯔꯝꯃꯤ꯫ ꯄꯥꯔꯤꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯖꯣꯟ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯔꯤ ꯖꯣꯟ ꯎꯕꯗ ꯌꯥꯝ ꯍꯔꯥꯎꯔꯝꯃꯤ꯫ ꯄꯥꯔꯤꯅ ꯖꯣꯟ, ꯄꯥꯟꯊꯣꯏꯗꯤ? ꯖꯣꯟꯅ ꯅꯪꯕꯨ ꯄꯥꯟꯊꯣꯏ ꯎꯅꯤꯡꯕ꯭ꯔꯥꯅꯦ? ꯂꯩ ꯂꯩ, ꯄꯥꯟꯊꯣꯏꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ, ꯀꯩꯝꯇ ꯋꯥꯒꯅꯨ꯫ ꯄꯥꯔꯤꯅ ꯀꯩꯅꯣ ꯖꯣꯟ, ꯅꯪꯅ ꯍꯥꯏꯗꯨꯅ? ꯖꯣꯟꯅ ꯍꯥꯏꯔꯦ, ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯑꯩꯅ ꯊꯣꯟꯕ ꯉꯥꯛꯇꯅꯤ꯫ ꯄꯥꯟꯊꯣꯏꯕꯨ ꯑꯩꯅ ꯐꯥꯕꯅꯤ, ꯑꯗꯨꯒ ꯅꯪꯕꯨꯁꯨ꯫ ꯄꯥꯔꯤꯅ ꯍꯦ ꯖꯣꯟ, ꯅꯪ ꯑꯗꯨꯛ ꯌꯥꯝꯅ ꯅꯕꯨꯛꯆꯦꯜ ꯁꯦꯡꯗꯕ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯗꯨꯅ ꯄꯥꯟꯊꯣꯏꯕꯨ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯒ ꯅꯪꯅ ꯑꯁꯨꯛ ꯐꯠꯇꯕ ꯊꯕꯛ꯫ ꯖꯣꯟꯅ ꯂꯥꯡꯒꯅꯨ ꯂꯥꯡꯒꯅꯨ, ꯋꯥꯗꯣ ꯇꯞꯅ ꯑꯗꯨꯝ ꯉꯥꯡꯉꯨꯀꯣ꯫ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇꯅꯤ ꯂꯩꯔꯤꯁꯦ꯫ ꯅꯪꯒꯤ ꯄꯥꯟꯊꯣꯏꯗꯣ ꯅꯪꯕꯨ ꯌꯥꯝ ꯎꯅꯤꯡꯉꯦꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯪꯁꯨ ꯃꯥꯕꯨ ꯎꯅꯤꯡꯂꯝꯒꯅꯤ ꯈꯪꯉꯤꯅꯦ꯫ ꯑꯩꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯕꯥꯅꯤ ꯎꯅꯍꯟꯒꯅꯤ꯫ ꯑꯗꯨꯒ ꯇꯥꯎ, ꯅꯈꯣꯏ ꯑꯅꯤꯕꯨꯁꯨ ꯑꯩꯅ ꯂꯥꯏꯒꯤ ꯂꯩꯕꯥꯛꯇ ꯄꯨꯂꯞ ꯊꯥꯕꯤꯒꯅꯤ꯫ ꯅꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯗꯣ ꯑꯥ ꯃꯊꯛꯇ ꯄꯦꯟꯅ ꯅꯨꯡꯁꯤꯅꯔꯨꯔꯣꯅꯦ꯫ ꯋꯥꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯄꯥꯔꯤꯒꯤ ꯃꯃꯥꯏꯗ ꯖꯣꯟꯒꯤ ꯃꯃꯥꯟꯅꯕ ꯁꯅꯥꯊꯣꯏꯅ ꯀꯤꯟꯅ ꯊꯤꯟꯖꯜꯂꯦ꯫ ꯖꯣꯟꯅ ꯑꯃꯨꯛ ꯇꯧꯕꯤꯅꯨ ꯇꯧꯕꯤꯅꯨ ꯅꯣꯏꯕꯣ, ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯦ ꯃꯊꯛꯇ ꯊꯥꯒꯗꯕ, ꯃꯥꯏꯅꯦꯅ ꯏ ꯉꯥꯛꯇ ꯉꯥꯏꯔꯦꯅ ꯇꯧꯔꯤꯁꯦ꯫ ꯖꯣꯟꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯒ ꯄꯥꯔꯤꯒꯤ ꯃꯃꯥꯏꯗ ꯈꯣꯡꯄꯥꯛꯅ ꯀꯥꯎꯁꯤꯜꯂꯝꯃꯤ꯫